ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯁꯤ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯀꯤ ꯊꯧꯖꯥꯜꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯁꯤ ꯄꯨꯟꯁꯤ ꯊꯝꯕꯤꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯖꯕ ꯊꯥ ꯍꯥꯏꯔꯤꯕ ꯑꯗꯨꯗꯅꯤ ꯃꯊꯪ ꯔꯖꯕ ꯊꯥ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯕꯥꯟ ꯔꯝꯖꯥꯟꯒ ꯊꯪꯅꯕ ꯊꯥ ꯂꯥꯛꯂꯒꯅꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯋꯥꯡꯕ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯊꯥ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯣꯃꯤꯟ ꯕꯟꯗꯥꯁꯤꯡꯒꯤꯗꯃꯛꯇ ꯅꯦꯀꯤꯒꯤ ꯄꯣꯏꯅꯨ ꯑꯃꯗꯤ ꯒꯨꯅꯥꯍꯁꯤꯡꯕꯨ ꯃꯨꯊꯠꯅꯅꯕꯒꯤ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ ꯔꯃꯖꯥꯟ ꯊꯥꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯐꯤꯇꯅꯥꯇꯅ ꯊꯜꯂꯕ ꯃꯇꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯒꯨꯅꯥꯍꯇꯅ ꯊꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥꯗꯣ ꯂꯧꯔꯒ ꯏꯁꯥꯁꯦ ꯆꯨꯝꯖꯍꯧꯕ ꯑꯃꯗꯤ ꯑꯜꯂꯥꯍꯒ ꯅꯛꯁꯤꯟꯅꯍꯧꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯌꯥꯃꯠ ꯅꯛꯁꯤꯜꯂꯛꯂꯦ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯄ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯗ ꯑꯁꯣꯟꯕ ꯀꯌꯥ ꯍꯟꯊꯕ ꯀꯌా ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟ ꯑꯁꯦ ꯁꯣꯟꯃꯟꯈꯤꯕ ꯃꯔꯝꯗꯒꯤ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕꯅꯣ ꯃꯣꯃꯤꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯡꯉꯩꯗ ꯒꯨꯅꯥꯍ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯅ ꯁꯣꯏꯔꯨꯕ ꯇꯥꯔꯕ ꯂꯥꯜꯂꯨꯕ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯅꯃꯥꯖ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯃꯩꯆꯥꯛꯁꯤꯗ ꯃꯍꯥꯛꯉꯣꯟꯗ ꯃꯥꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯕꯒꯨꯝ ꯃꯉꯣꯟꯗꯒꯤ ꯂꯥꯛꯂꯒ ꯐꯣꯏꯔꯒ ꯄꯨꯕꯤꯈ꯭ꯔꯕꯒꯨꯝ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯒꯨꯅꯥꯍꯁꯤ ꯃꯁꯤꯡ ꯌꯥꯝꯃꯟꯈꯤꯗꯅ ꯑꯌꯨꯛꯇ ꯅꯨꯡꯊꯤꯜꯗ ꯏꯇꯣꯝꯇ ꯂꯩꯔꯕꯁꯨ ꯈꯨꯕꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯣꯕꯥꯏꯜꯒꯤ ꯃꯇꯦꯡꯗꯒꯤ ꯋꯥꯈꯜꯒꯤ ꯃꯇꯦꯡꯗꯒꯤ ꯒꯨꯅꯥꯍꯁꯤ ꯑꯁꯨꯝ ꯇꯧꯃꯟꯈꯤꯗꯅ ꯑꯆꯧꯕ ꯒꯨꯅꯥꯍꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯅꯨꯡꯁꯤꯕꯁꯦ ꯑꯃꯐꯥꯎꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯝꯍꯥꯏꯅꯅꯣ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯦꯞꯂꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯔꯣꯕꯥꯔꯒꯤ ꯍꯤꯔꯝꯁꯤꯡꯗ ꯑꯃꯗ ꯏꯖꯨꯀꯦꯁꯟꯒꯤ ꯍꯤꯔꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯊꯤꯅꯔꯤꯗꯅ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯃꯨꯟꯅ ꯚꯥꯞ ꯇꯥꯅꯕ ꯍꯣꯠꯅꯔꯤꯑꯕ ꯑꯩꯈꯣꯏ ꯃꯤꯆꯥꯟꯕꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥꯟ ꯑꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯅꯕ ꯑꯃꯗꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯛ ꯋꯥꯡꯕ ꯏꯃꯥꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯃꯥꯟ ꯌꯥꯎꯕ ꯊꯃꯣꯏ ꯑꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯑꯜꯂꯥꯍꯒꯤ ꯑꯍꯀꯥꯝꯁꯤꯡ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯐꯝ ꯊꯣꯛꯑꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯏꯟꯅꯥ ꯂꯤꯜꯂꯥꯍꯤ ꯋꯥ ꯏꯟꯅꯥ ꯏꯂꯩꯍꯤ ꯔꯥꯖꯤꯎꯟ ꯃꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯗꯨꯋꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯣꯜꯂꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯁꯣꯜꯂꯤ ꯑꯩꯈꯣꯏꯅ ꯏꯟꯅꯥ ꯂꯤꯜꯂꯥꯍꯤ ꯋꯥ ꯏꯟꯅꯥ ꯏꯂꯩꯍꯤ ꯔꯥꯖꯤꯎꯟ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯜꯂꯤꯕꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯥꯞꯆꯤꯟꯕ ꯇꯥꯔꯕ ꯃꯁꯤꯕꯨ ꯚꯥꯞ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯊꯣꯏꯕ ꯊꯋꯥꯏ ꯑꯃ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯈꯤꯕ ꯊꯋꯥꯏ ꯑꯗꯨꯃꯥꯏꯅ ꯁꯦꯡꯉꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯜꯂꯨꯒꯅꯦꯕ अल्लाह करी हारी वनफख्तु फीही मिन रूही इंसान में बसे अल्लाह रब्बुल इज्जतना इमागी पुकुंग द सेंबीरो मतुंग द अल्लाह न करे हाई थवाई से अल्लाह न मागी थवाई दगी कामबी बनी है हारी ब थवाई से अल्लाह न अखोय थवाई हापीरी बसे करिगिनो थवाई से पीरई बसे करिगिनो अखोय न हयेंग अल्लाह की मनाक्ता हनब मतमदा अल्लाह न ममांगदा अखोय थवाई से हापी मतमदा यामना सेंगना अमत लैतना थवाई असिबु अखोय द सिनबीरखिबा खुदुर पिबीरखिबदो अदुमाइना पूरगा अल्लाह की मनाक्ता लेप मतमदनेबा अदुगी दमक्तनेबा अखोय को अल्लाह न अखोय थवाई सिनबीरिबासे अदुगी मतमदनेबा अखोयना मी अमोइना हिंगलुबगी कानबा मदि माइ पाकपो फंगदोरिबासे कनागुंबा अमना मी अमतकी गाड़ी अम वाइरुरे गाड़ी अहनबा अमा लेरक्पा कुइद्रिबा अनौब गाड़ी अम लौरुरे माना वाइरुबनेबा हाइरिबा गाड़ी से वाइरु मतुंगदा माना मीगी गाड़ी दुदा कलर ओंथोए मागी मचू मरांग डिजाइन तौथोए लोइना दुगा मनुंगदा लेरम्बा सी लांग लोइन सिंदोगा पीरुरे मतमदा मीदुना हरावगद्रा अतांगबा गाड़ी अमा वाइरुगेना पुखरगा मागी सुनत्तबा मा मपु सुनत्तबा दुगा माना तौनिंगबा तौतना डिजाइन तौथोरक्तना अखोगी मनिंग लौथोक्तना मिंगसेल लौथोक्तना कपथत्तना मसू ओंथोक्तना तौरक्पा लांथोक्नरोइदरा मी अदुदगी माना लौनिंगिबा कानबदु लौबा ngamkhigedra नत्रगा मखोय अनिगी मरक्ता लैनरिबा नुंसीबादो मदु लेंदन थंबा ngamkhidra ngambaroi mosum tawduna allahgi aikoina karimata aikoina sinaning mongda sinanabagi hak karimata leidebe insan miyobda thawai aikoi gi thawai se aikoina sinaning mongda sinaba yade maramdi masi kanageno allahgi ne maram asina aikoina punsigi jenga jingum kaya asigi marakta hinganabagi aruba tanfamsing lanthoknaba hotnagi tanfam kaya asigi marakta aikoina isagi thawai asibu sumasak khangba
ꯑꯃꯁꯨꯡ ꯑꯩ ꯑꯁꯤ ꯑꯜꯂꯥꯍꯒ ꯀꯌꯥ ꯃꯇꯤꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯤꯕꯅꯣ ꯑꯜꯂꯥꯍꯗꯒꯤ ꯀꯌꯥ ꯌꯥꯝꯅ ꯂꯥꯞꯊꯣꯛꯂꯤꯕꯅꯣ ꯑꯩꯉꯣꯟꯗ ꯒꯨꯅꯥꯍ ꯇꯧꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯀꯤꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯟꯅ ꯆꯦꯛ ꯇꯧꯒꯗꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯨꯅꯥꯍꯁꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯅꯤ ꯒꯨꯅꯥꯍꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯨꯅꯥꯍꯗꯒꯤ ꯍꯤꯡꯒꯦꯅ ꯈꯜꯂꯕꯁꯨ ꯍꯤꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯤ ꯒꯨꯅꯥꯍꯒꯤ ꯒꯨꯅꯥꯍ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯩꯔꯦ ꯋꯥꯍab ꯕꯤꯟ ꯑꯃꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯍꯪꯉꯦ ꯍꯖꯔꯠ ꯑꯩꯁꯤ ꯒꯨꯅꯥꯍ ꯌꯥꯝꯅ ꯇꯧꯕ ꯃꯤꯅꯤ ꯑꯗꯣ ꯑꯩ ꯒꯨꯅꯥꯍꯁꯤ ꯊꯥꯗꯣꯛꯅꯕ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯁꯤꯍꯠ ꯈꯤꯇ ꯇꯧꯕꯤꯌꯨ ꯄꯥꯎꯇꯥꯛ ꯈꯤꯇ ꯄꯤꯕꯤꯌꯨꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯋꯥꯍab ꯕꯤꯟ ꯑꯃꯔꯁꯤꯅ ꯍꯥꯏ ꯌꯦꯡꯉꯣ ꯑꯩ ꯅꯍꯥꯛꯉꯣꯟꯗ ꯍꯤꯗꯥꯛ 5 ꯇꯥꯛꯀꯦ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ 5 ꯑꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯍꯥꯞ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯦ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛ ꯒꯨꯅꯥꯍ ꯇꯧꯅꯤꯡꯕ ꯐꯥꯎꯔꯣꯏ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯨꯅꯥꯍ ꯇꯧꯅꯤꯡꯂꯕ ꯄꯦꯟꯅ ꯇꯧ ꯒꯨꯅꯥꯍꯁꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯒꯨꯅꯥꯍ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯒꯨꯅꯥꯍꯁꯤꯡꯗꯨ ꯇꯧ ꯑꯗꯣ ꯒꯨꯅꯥꯍꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯒꯨꯅꯥꯍꯗꯨ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯔꯤꯖꯛꯁꯤꯡ ꯑꯁꯦ ꯆꯥꯒꯅꯨ ꯃꯁꯤ ꯍꯥꯏ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯑꯜꯂꯥꯍꯒꯤ ꯔꯤꯖꯛ ꯆꯥꯗ꯭ꯔꯒꯗꯤ ꯀꯔꯝꯕ ꯃꯄꯨꯅ ꯁꯦꯝꯕ ꯔꯤꯖꯛ ꯆꯥꯒꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯕ ꯑꯜꯂꯥꯍꯅ ꯊꯥꯕꯤꯔꯛꯄ ꯔꯤꯖꯛ ꯑꯗꯨ ꯈꯛꯇꯅꯦꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯇꯣꯞꯄ ꯃꯄꯨ ꯑꯃ ꯐꯥꯎꯕꯅ ꯊꯥꯔꯛꯄ ꯑꯇꯣꯞꯄ ꯔꯤꯖꯛ ꯑꯃ ꯐꯥꯎꯕ ꯆꯤꯟꯖꯥꯛ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯃꯁꯨꯅ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯃꯇꯝꯗꯨꯗ ꯋꯥꯍab ꯕꯤꯟ ꯑꯃꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯔꯦ ꯑꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯜꯂꯥꯍꯒꯤ ꯔꯤꯖꯛ ꯆꯥꯔꯒ ꯑꯜꯂꯥꯍꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯍꯕꯤब ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯁꯤ ꯂꯦꯟꯕꯁꯤꯗ ꯅꯍꯥꯛꯉꯣꯟꯗ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ ꯏꯀꯥꯏꯕ ꯐꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯇꯝ ꯑꯗꯨ ꯅꯨꯄꯥꯗꯨ ꯍꯥꯏ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯃꯁꯤ ꯑꯩ ꯉꯝꯃꯣꯏ ꯍꯥꯏ ꯐꯔꯦ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯑꯅꯤꯁꯨꯕ ꯇꯥꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯨꯅꯥꯍ ꯇꯧꯅꯤꯡꯉꯛꯄ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯧ ꯒꯨꯅꯥꯍꯗꯣ ꯄꯦꯟꯅ ꯇꯧꯅꯤꯡꯕ ꯒꯨꯅꯥꯍ ꯇꯧ ꯀꯗꯥꯏꯗ ꯇꯧꯒꯅꯤ ꯑꯜꯂꯥꯍꯅ ꯁꯦꯝꯃꯤꯕ ꯂꯩꯃꯥꯏ ꯑꯁꯦ ꯖꯃꯤꯟ ꯂꯩꯃꯥꯏ ꯑꯁꯦ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯃꯥꯏ ꯑꯃꯗ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯔꯒ ꯇꯧꯔꯨꯆꯣꯅ ꯍꯥꯏ ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯅ ꯍꯥꯏꯔꯦ ꯀꯔꯝꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯂꯩꯃꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯃꯥꯏꯗ ꯑꯩ ꯊꯣꯛꯀꯅꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯕ ꯂꯩꯃꯥꯏ ꯑꯁꯤꯇꯅꯤ ꯖꯃꯤꯟ ꯑꯁꯤꯇꯅꯤ ꯑꯇꯣꯞꯄ ꯂꯩꯃꯥꯏ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯀꯗꯥꯏꯗ ꯆꯠꯂꯒ ꯒꯨꯅꯥꯍ ꯇꯧꯒꯅꯤ ꯃꯇꯝꯗꯨꯗ ꯋꯥꯍab ꯕꯤꯟ ꯑꯃꯔꯅ ꯍꯥꯏ ꯅꯪꯅ ꯑꯜꯂꯥꯍꯅ ꯁꯦꯝꯕ ꯂꯩꯃꯥꯏ ꯑꯁꯤꯗ ꯂꯩꯔꯒ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯜꯂꯥꯍꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯑꯜꯂꯥꯍꯕꯨ ꯁꯥꯎꯍꯟꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯑꯊꯣꯏꯕ ꯔꯁꯨꯜꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤ ꯍꯥꯏꯔꯦ ꯃꯁꯤꯁꯨ ꯉꯝꯃꯣꯏ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯍꯥꯏ ꯐꯔꯦ ꯃꯁꯤꯁꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯍꯨꯝꯁꯨꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯔꯒꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯒꯨꯅꯥꯍ ꯇꯧꯅꯤꯡꯂꯕꯗꯤ ꯒꯨꯅꯥꯍ ꯇꯧ ꯄꯦꯟꯅ ꯇꯧ ꯒꯨꯅꯥꯍ ꯇꯧ ꯑꯗꯣ ꯒꯨꯅꯥꯍ ꯇꯧꯕꯁꯤ ꯀꯗꯥꯏꯗ ꯇꯧꯒꯅꯤ ꯑꯜꯂꯥꯍꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯇꯧ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯖꯔꯕꯗꯤ ꯑꯜꯂꯥꯍꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯒꯨꯅꯥꯍ ꯇꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯇꯧꯅꯤꯡꯕ ꯒꯨꯅꯥꯍ ꯇꯧꯔꯣ ꯍꯥꯏ ꯃꯁꯤ ꯇꯥꯕꯗꯁꯨ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯦ ꯑꯜꯂꯥꯍꯅ ꯎꯗꯕ ꯃꯐꯝꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏ ꯃꯇꯝꯗꯨꯗ ꯋꯥꯍab ꯕꯤꯟ ꯑꯃꯔꯅ ꯍꯥꯏ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯝꯕꯗ ꯑꯉꯥꯟꯕꯗ ꯃꯊꯛꯇ ꯃꯈꯥꯗ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯎꯔꯤ ꯌꯦꯡꯉꯤ ꯑꯜꯂꯥꯍꯅ ꯇꯥꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯑꯆꯣꯞꯄ ꯊꯕꯛ ꯐꯠꯇꯕ ꯊꯕꯛ ꯑꯜꯂꯥꯍꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯅ ꯅꯪꯅ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯔꯛꯈꯤꯕ꯭ꯔꯥ ꯃꯁꯤꯗꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯋꯥꯍab ꯕꯤꯟ ꯑꯃꯔꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯔꯤꯁꯨꯕ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯇꯥꯛꯀꯦ ꯇꯥꯎ ꯅꯪꯅ ꯒꯨꯅꯥꯍ ꯇꯧꯅꯤꯡꯕꯗꯣ ꯇꯧꯔꯣꯅ ꯄꯨꯟꯁꯤ ꯆꯨꯞꯅ ꯇꯧꯅꯤꯡꯕ ꯉꯝꯈꯩꯗꯒꯤ ꯃꯄꯥꯟ ꯂꯥꯟꯊꯣꯛꯂꯒ ꯅꯪ ꯒꯨꯅꯥꯍ ꯇꯧꯔꯣ ꯑꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯥꯂꯤꯀꯨꯜ ꯃꯧꯠ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯂꯧꯕ ꯐꯔꯤꯁꯇꯥꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯅꯪꯅ ꯊꯋꯥꯏ ꯂꯧꯒꯗꯕꯗꯣ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯨꯡꯐꯝ ꯈꯔꯇꯪ ꯅꯨꯃꯤꯠ ꯈꯔꯅꯤꯇꯪ ꯉꯥꯏꯈꯣ ꯑꯩꯁꯤ ꯅꯍꯥꯟꯗꯒꯤ ꯒꯨꯅꯥꯍ ꯇꯧꯔꯒ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯔꯗꯕꯅꯤꯅ ꯑꯩ ꯃꯄꯨꯒꯤ ꯏꯕꯥꯗꯠ ꯇꯧꯔꯛꯀꯦ ꯃꯄꯨꯅ ꯄꯥꯝꯖꯅꯕ ꯑꯩ ꯃꯄꯨꯅ ꯀꯣꯛꯄꯤꯅꯕ ꯑꯩ ꯇꯣꯕꯥ ꯇꯤꯂꯥ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯅ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯍꯥꯏ ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯥꯂꯤꯀꯨꯜ ꯃꯧꯠꯇꯕꯨ ꯃꯥꯗꯤ ꯑꯜꯂꯥꯍꯅ ꯂꯦꯞꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯕꯒꯤ ꯄꯨꯡꯐꯝ ꯂꯦꯞꯈ꯭ꯔꯕꯗꯨꯗꯒꯤ ꯁꯦꯀꯦꯟ ꯑꯃ ꯄꯨꯡꯐꯝ ꯑꯃ ꯍꯪꯒꯠꯅ ꯇꯧꯔꯔꯣꯏ ꯍꯟꯊꯅ ꯇꯧꯔꯔꯣꯏ ꯃꯍꯥꯛꯇꯤ ꯈꯨꯗꯛꯇ ꯂꯧꯔ ꯆꯠꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯕꯅꯤ ꯃꯍꯥꯛꯅ ꯀꯔꯝꯕꯅ ꯌꯥꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯣꯏꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯍꯥꯏ ꯋꯥꯍab ꯕꯤꯟ ꯑꯃꯔꯅ ꯑꯜꯂꯥꯍꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕꯒꯤ ꯃꯇꯝ ꯂꯦꯞꯄꯤꯈ꯭ꯔꯕ ꯀꯩꯗꯧꯉꯩꯅꯣ ꯍꯥꯏꯕꯁꯨ ꯅꯍꯥꯛꯅ ꯈꯪꯗꯕ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯍꯥꯛꯅ ꯑꯜꯂꯥꯍꯗ ꯀꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯍꯤꯡꯂꯤꯕ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯗꯛꯇꯨꯗ ꯍꯦꯛꯇ ꯑꯜꯂꯥꯍꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯕ ꯂꯥꯛꯍꯟꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯑꯁꯦ ꯄꯨꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄ ꯊꯧꯔꯥꯡ ꯑꯣꯏꯔꯒ ꯂꯩꯒꯗꯕ ꯃꯨꯃꯤꯟ ꯕꯟꯗꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯁꯥꯗ꯭ꯔꯤꯕꯁꯤ ꯃꯁꯤꯒꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯔꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯍꯖꯔꯠ ꯑꯩꯒꯤ ꯊꯃꯣꯏꯅ
ngam hidak ngam takpiyun hai ai gi thamoi se control to ngam gada phajin bangam gada hidak ngam takpiyun hai matam da wahabin amana hai manga su hidak ngam sum na ta'i phare nang tong ba tawro malikul maut sunang kari mata hairano nang dunia asida nang tong ba tawro ga hingo hayeng Allah gi manakta yawro matungda nangi amal sing Allah gi mawang da puthol matungda nangi amal sing da aphaba amatta yawrom da badagi nang se Allah na farista sing da kari ne athang tawre fulana nupa ase masi jahannam da pu thakro haina jahannam gi thamoi pa da farista sing da nang bu jahannam gi maikai da puduna lakku matam da nang farista sing da hayu ngahek ta ngai kho ai Allah ga muk tawri chan rakhige Allah ga amta yasin na ba mo purakhige ngahek ta ngai kho pan thakho haina nang sumaina hairu bangam gadra masita bada hari nupa ase magi thamoi gi tai bang ase awang ba thak awon mo lak magi thamoi da leiramba gunah tawning bagi amadi Allah masak khangdabagi Allah bu kidabagi amadi kayamat to oigdoriba phibam jahannam gi tamthiba masigi mayam se khudak tamana ningsing lak aduna khudak asidagi kari haire ai ngasi haibanu misidagi Allah gi mayokta kari mata leiraroi Allah gi apam bagi makha da punsi lelani haina mahna warip lauke hani gi mata dei karino aikhoi isana tawning ba tawnabagi maram ama bhaw ba leite ba insan mioi bada Allah Rabbul Izzana asuk yamna phajana ningthi jana mi kauba pikraba makhong mari panba phut taruk taret wangwa mi asina chawba taibung pan asi Allah na chalai halibani makhoi gi makhut ki makha da thambi ri baneba Allah na phajana sembi re saktam ase masi gi saktam singa se loina lai koina Allah gi mai okta kai ni ngai oirba gunah mayama pap kayama tawri baneba Allah na bibiri ba phut asina pap kayama langsil libani Allah na thak wang bibiri ba khoi gi gyan asina phattaba lalon kaya tawra mi wahal ni ba wa bibiri bani aduga Allah da gi lathok no maram ehli bane aksang gi part khodi mak gunah da luptuna leiraba Allah gi mamang da non jagadaba Allah gi mamang da lup thagdaba laibak ase masi singa gunah gi mamang da akam apet ki mamang da uttana leiraba hariba aksang gi part singa si puraga hayeng Allah gi mamang da ai musulman amani haina karam ina lepro gedar kono ai Rasul sallallahu alaihi wasallam gi ummat ni haina karam aina hayeng qiyamat ki maidan adu da nusiba ka gi mamang da lepro gani manam sina nusira bisillahu sing karigumba aikhoi se sigani haiba si karigumba aikhona thajaba leiraba adurabadi hojik panjagriba hidak manga ase masigi manung mahariba hidak manga ase aikhoi gi thamoi da hapsin bangam laba masibu lumna khan bangam laba aina karigumba aran ba thaba ama tawning matamda hariba posak sing asibu khan bangam laba haibadi karino ai se Allah gi rizak sari bani aina leiriba se Allah na sembi balai mai thaktani aina lot pangamba Allah gi lot pangamba mafam ama phawba tayung pan ase laite dunia asal ani makta mafam phawba da laite amadi aibu thawai lo la kada malikul maut ki farista da aina nahakta ngai khopan thabi ko hairu su yara roi hayeng Allah na ai gi damakta jahannam gi faisla tawbiraba bichar tawbiraba matungda nahakta ngai ko haina ngai ki gi haina pan thagi Allah ga wari sana ki haibu gi tanja su phangla roi asum oiraba tanja asibu asum ro phim sing asibu ai khoina ningsing daga guna sing asidagi hingba ngamdrabadi ai khoi kari oi gani mana masina kari gumba ai khoi gi thamoi da nisan mi bani guna tawninga kani macha soiruba ga Allah da kopi hai jaga dabani gunah tawru re hai duna idi gunah ga ne Allah na tabi roi hai gi okhan thamoi dabani soiruba da ta Allah da wansing ni dabani hai jaga dabani aduga asai gi soiruba thawai do madu Allah da kopi hai jaba aduga Allah na kopi bagi mangala do asum ne alaga awang ba mangal laiba thawai ma sem na hot na dabani nusir be chal naw sing maram masina ikhoina kari gumba he gunah tawni matamda mi ba awa pini ku matamda mi gi mangna ba sining ku matamda fatta audi ikai khangda thabak sing tawning ku matamda hairiba mokhal manga se okhalon manga se polam manga se masibu ningsing laga Allah dagi asaw phangdana ba hotna se Allah rabbul izzat nai khoi ko hairiba khudi manga se bahap tan bi ba amdi thabak oinom thopang bagi pangal pina bisanu